Puri, uring thopa matamda, antibiotic sizinaba natraga online da uba hidak ama hekta leiraga chabadagi, Ayurvedic ki polam sizinabana, unsada akaiba amata pidana, unsadu mahusagi moongda thamba ngammi hairi. Research amagi matung ina online da uba hidak ama hekta chaba natraga, antibiotic chabana, puri uring tuna parabasu, tungkoina chatte. Madugi mahud puri uringa mari lainaba Ayurvedic ki polam sizinarabadi hakchang manungda leiramba phattaba pumba sengdoktuna taru tananba afaba unsa ama ohenba ngami hairi. Ayurvedic ki polam singi manungda haikru, aloe vera amadi nim gi polam sing sizinaba yai. Haikru da vitamin C chang yamna wangna yawbana maram oiraga haikru yawba hidak natraga haikru hingna chabana puri amadi uring phanba ngami. Masida sunatana haikru gi polam season habana hakchang da collagen ningthi na puthokpaga loinana antibacterial amadi anti-inflammatory yawba maramna furi thogaliba bacteria sing dagi ngaktoktuna unsa ngangba fahali. Maram sing asina haikru asi mahusagi oiba I nungsit sengdokpa ngamba posak oina launay hairi. Nimdasu antibacterial amadi anti-inflammatory gi chang yamna yawbana maram oiraga furi thogaliba bacteria sing dagi ngaktoktuna unsa ngangba hakatjaba tukong lauthokpa amadi pomkatpa phanduna unsada yawba sibam laifam thokpa changda thamduna furidagi ngakthoi hairi. Aloe vera dana salicylic acid enzyme amadi antioxidant yawbana furi thoganba bacteria ngakthokpada natana unsada leiba dak tuna fahanba ngami haina report asina makatari.